Apikpa khungang amakhakni. Imphaldagi kilometer 30 muk lapa mafamni. Khungang adu midi ka hena tade. Yamlabada yum nifu muktang taba mafamni. Chingyaga oibana khul adu yengbada pukning buhu halli. Chingyagi phajaraba upan wapandu haina humna sanari. Chingya adugi lambi mataida hauriba tik pambi pareng dusu kayadi phajakre. Mahausagi phajaraba kaya adugi marumda aronba wari ama leitaba natte. Yaikhomba school gi ojani. Chingda oja oinanabani haiduna Imphaldagi khulladu tamna laklami. Khulladu gari su pakna chendabana Yaikhomba bus tongduna lakli. Asum lakpana khulladu yoraklami. Yaikhomba tonglakliba bus adudagi kumhauri. Asum lakpada chingya aduda singchanba nupa ama thengnarami. Yaikhomba na Tada, kainom hangzege. Ibohaldu nupa aduna kaurakpa du taraduna asumna khumlaklammi. Kari lere bunga. Tada, aise kulsigi waza oidamba haidana mafamsida ai laksabani. Oh, pare. Ibungo na lakwa yamna pare. Kulsida lady bas kulse thonglon ki biyam kuire. Angang singshu larik tambina boza amata lakidre. Ibungo na lakpidi se aikhoi gidi amna laibak phaba haibado oire. Lao. Bek to ai paibirage. Lamsang lakpagi isadi yam waramlani. Nangi lainaba mafamdusu ai takpirage. Lao. Yaikhombasu ahan aduna chatliba maike duda lakminare. Mafam adu yauraduna. Ibungo, nangna lainaba kagi sodo. Ipa yumdagi laurkige. Nang lairamuko. Hoi tada, ai laizaramage. Yaikhombasu laihauri. Mafam adu ubada Yaikhomba masada karino khangdaba ihulama faurammi. Mafam adu laiduna yengli. Ivohal na khanghaudana ibungo haina kaurakpa aduda Yaikhomba du khamprek khangi. Ivohal na Kaidoragi nangbo nasadubo yai hainingdrabo. Tada, Kristo deda isase khara nungaitre. Hoi parise. Nangna lainaba kaga se phajana sengdoklo. Ipasu chatlage hayeng amuk lake. Hoi, Tada, aisu leiza horage. Asum tauduna Yaikhombasu mana lainanaba ka adu sit sengtoktuna leirammi. Room maduda upu macha amasu leiri. Yaikhomba magi firol sing adu upu aduda hapchangi haina hek taubaga photo ama leimaida taraklammi. Yaikhomba photo adu khungatuna yengbada ichamchamba photo ama oirammi. Photo adu onthoklaga yenglubadadi aigi langlen haina thaduna leirammi. Yaikhomba karisu khanda photo adu thongnawda langthokhi. Asum tauduna numidang yaurakladuna chak ising toklaba matungda magi kada changlaktuna tumthage hek taubaga Yaikhomba nakong mayada nupi amagi khonjelda nason pikna kaurai. Yaikhomba khangprek khangna famungdagi fuk hogalai. Karino, hosikidubo nupi ki khonjel natrane aina taribadubo. Yaikhombasu tumthaba du yaramde. Masadu ipapa khatna leirammi. Ngaihak leiraba matung mamitu ushinge hek taubaga
Mana lairiba yum adugi maning thangba side tagi nupi amagi khonjelda hik hik launa ningamdana kaplakpagi khonjel amuk tarai. Amuk sunokpagi khonjel amuk tarai. Yaikhomba kibana tawfam khangkhidre. Masadu thak thak nikle. Yaikhomba ahingdu yang wana lenkhi. Mathangi numitni ibohal su thoibagi manakta laklammi. Ibohal na. O ibungo nangbu tarabo. Yaikhomba su ngarangi thodok tunara karino masadu ihai hainingkhidre. Mapanda kauba du taraduna. Hoi tada, ai tare. Yaikhomba ibohal da onsinduna. Tada, nasa se tada da kinumta haizege. Hayo ibungo. Kari wano. Yaikhomba na asumna hairaklammi. Tada, ngarang se aina sa ising saraba matung aina pabungda tummagi haidana mit usinba horakpaga kanagumbi nupi amana aibu kaurakki ngayak leiraga su amuk kanano su khangde ningamdana mukapagi konjel amuk tahalle. Ibohaldu Yaikhomba na hairakliba wafam adu taraga kuina ningsingludraba wari amakhak nauhauna na ningsinghalli. Hairakliba wa adu tabada yamna nungairamde. Kuina lotu na laikhraba wari ama ngasidi Yaikhomba na amuk nauhauna na puthorakle. Yaikhomba na asumna hairaklammi. Tada, asing wari do nasada singna libiyo. Aisu wari do tasingna taningi. Ibohal na asumna hairaklammi. Wari se ngasi phawbada kanagumba mi amatada ipana liraktri. Hoise ibungo na wari ase khangninglabani ipa liragi ko taro. Matam kuirabagi wari ni laikai asida mama macha ani khak leirammi. Thangnabagi khul adudana senjau paiba magi macha nupa ama lei. Mamingna khaba kawi. Mahak nupi angang na midyang chumna yengde. Mana pamkhiba nupi amata lemna khak thade. Khul adugi miyamna su khaba phatte khanglabasu karimata haiba ngamlamde. Maramdi paisa paiba imungi macha oibagi. Mana tauba ngamdaba thabak leikte haibamak yai. Nongma nupa aduna langlen khoigi leikaida leiriba school aduda laklammi. School adugi principal si khabagi mapani. Nupa aduna school aduda kusira si taubadu kanana su thingba ngamde. School asigi waisit sengbagi thabak si langlengi mamana taubani. Numittumadi mamadu masangamde haiduna langlen na oina mahut sinduna lakpani. Langlen na waikan na sitlingaida maningdagi khabana. Ine, waisit palakpo po asuk thingna lakpro. Angang laktringaida ine na hana yokhom thoktabro. Sumaina tawdi yarabomta paisa khara hengatke haidi ahingdagi lakki hainina tawriba. Langlendu khangboy lakboy mamai sat laithorai. Khaba ngang libadu chap leplaga langlenda yam hainadaba mityeng ama yenglai. Makhutuna machindo haifet nalaga khaba phazai haiduna murum sonduna yengki. Nangdi kanano nahan kaishu ude nasaksu hakattana phazaina. Langlendu yenglakliba mityengdu hainadraduna fat laithokhi. Mi amagi masanupi ne aikhoi ma do naraba adugi aina mahusilaga lakpane. Aikhoi ma gi tang pizaringaida khara thengdokre. Aido sokhibane aina khangdana harone. Sorry ai. Ado nang oiramabani na. Ai oiramaga kaidorage haise. Ima dangang basai bagi mahut aingondo ina ngang o. Sairo o. No makhak theng bagi bu mingonda dumai na ngang bahong no bro. Ngamme haidana mi amabu
mi amana hanthana yengba amadi mi oina udabagi thabak tudi tawbigano Khabadu machin haifet chingkhatlaga noi aduga mathanda mabungninda sumna sonjai Nangna ahanmane aimon da thina ngangise Nangmudi aina lemna thararoi Karibuna haise Kaisu nateda tawjaro nangi thabakto Asi hairam laga Khabadu chatkre Langlendu Khabada yam hainadana yenglaga machinda murum solhawi Sakta siga mi yengna yengna marolama phajatriba paisa paire kaina school sigi principal gi masa oire kaina mi udamaga saradana aikhoibu paisa paide lairaba masani haina usitana ngangbati yapote Langlendu mathanta murum solingai tungdagi parina lengjumda khangpai pairakpa duda Langlendu ipa pakhatna Ima Asi hairaga maningda onthorakpada pari oramba duda Langlenna Kaisa ge ngausin naino da pari aidi khangpre khanguri haiba Kaino nathanda murum soliduna kana gi okhal khali no haidi ai gi okhal khali raba Nate he Bhati nangsu adubura noigi principal gi masanu pa ama leidana mi yengna yenga yam sumdubando adugi nupa do ayam na hinade ko bukok sakpa mi ga manaba homnade Sangli baba kok to hek thugair phadongni yare da nupi nang mu tolumi bukok sakpa mi ga manaba homnade ado aisu class am ta sangu khige nangsu yumna sanaba tawro Hoi aisu satlage ima masangam haude Asum tawduna Langlensu mayumlomda halaklami Numit adusu hauki Nongma numit amada Langlen amadi paridu nungsiwari saduna lambida sum chatlingaida Khabana laptakna chatliba pari amadi Langlen makhoyani ubada asawba mityeng amaga loinana Oja pari nangmudi aina lemna tharoi aigi lambida khurok thalakpa mi amata lemna thade habase khanghange aise khavani khava Langlen nangso laikhoktagi aina pathatuna laimaida joina tahange khangane Asum tawduna pari amadi Langlensu nongmagi nungsinaba asum henkalakhi Matam khara haukhre Langlengi mamasu nongmagi magi anaba du asum hengalaklammi Langlengi imongdu lairaba oibana hospital da phauba mamabu pubinaba kanasu leiramde Makhoi anigini haibada pari natana kana matana mateng pangbinaba leiramde Langlensu pharmacy dagi mamagi hidak leirunabani haiduna chingyagi lambi duda laklammi Langlen hoigi khuladu khul macha oibana pharmacy ama fau famlamde thangnaba khuladu dadi pharmacy ama leibani Langlendu asum lakpana chingyagi lambi du yawraklami Langlen matomta lakpadu khabagi mamanaba singduna uraduna Bye Sidi nangna pamjawa tanjala thoklene Khabasu asumna hairaklammi Bane ngasi numitchine aina khawrang na ngairakpa tanjase mamanba yade Langlensu uri Khaba mamanaba singduga leiriba adu Langlensu khonglei thuna thangduna chenboi chatpoi tawrai Khabana Langlengi mamangda fat thachinduna asumna hairaklammi Langlen nangse aigi oirake nangsune aina haiba kudimak loina yaroba Langlen se aina haiba yaroba Langlendu Khabagi mamaida matin sitchanduna khupakna thazili He sa nangna i kudang se hekta pai biya bro nang di minate sa ni sa Khabasu Langlena khupak tharakpagi chaina aduna sauning khiduna chawraba magi khuchauduna tanaurabi thazigi mamaida muk handuna tharaklami Safu adu kanman khibana
ꯊꯥꯖꯗꯨ ꯂꯣꯡꯅ ꯍꯥꯏꯊꯈꯤ꯫ Oi, kana lay? Nupi se masam laktana foiraga. Aigi nakta puro. Langlenna makhut ani lonaduna khurumduna haijarai. Takhaba, ai lanjare. Ai bomta kanbiyo. Ima su masangam haude. Ai bomta thadokpiyo. Nupi aduna o khongna kaptuna haijaradu phau khabadi hena dum karemnaduna noksilli. Langlen su kana amana mabu kanbirabadi haiduna koilau lauduna kapli. Kana laibage. Ai bomta kanbiyo. Ai bomta kanbiyo. Oi, nangna fanar kaptuna lawraso. Kana amtana tabiraroi. Nangi parisho. Ai dilu singane. Asum tauduna khabana langlengi nupi oibigi ikai khumnaba adubu manghallaba matungda thang ama satoraktuna langlengi mabukta hanjin thenjinki. Langlengi asiba hakchang adu leimaida taraga leire. Kanana su ubidraba langlengi thawai aduna pendana kapchari. Oi, kana le? Asiba hakchangse kana su uruidaba. Asukpa mafamda thamjalo. Laikai mayam changduna langlendu ngarang amadagi mayumda halaktre haiduna koithi thinari. Langlengi mamadu machanupigi wakhanda laiman oiduna taibangpan thadokhi. Pari so adu mangai mahaki nuksijabi aduna mafam khangdana mangkhiba aduna maram oiraga pari du angauba haibadu oikhi. Parina ungduna phamlingai khaba hoigi kangu du laktuna parida karimdana hairaklammi. Hey, agawa. Nangi langlendo ngairuranu ne. Amu hala aroiba. Aikhoi mayam changdana ne. Nangi langlendo loishin bikrabane. Paridu wakhan khara choirabasu langlengi ming palakpa du tabada phuk hagatuna aduaida taramba nungduma ma paikhatuna khabagi makokta hanjin thomjinki. Matang aduda khabagi aroiba mikup oikhi. Laikai adugi mi singdu khaba sire tabada mathwai penarami. Paridu mi hatluba kaubanina matam kharadi kaishum sangda leiba tarami. Matam khara leiraba matungda khul asigi school gi oja amata leiba ngamnakhide. Nongma lelamlaga nongalaga hekta chatnakhi. Ibungo sini wari haibu afaba maibi kaya tanare adusu oiba kauba leite moina thokpa laitin dum khorumdana lei. Dada wari si tabada yam nuaite adubu dada aikhoi ada ahiba maiba malei mahak po amtang kauduna kari tawba yabagi habado yenglasi. Ibohalsu thoibana haribo wafam singa du taraduna kari no khara tanaramlaba tungda masu muk chatkre. Asum tauduna thoibasu leihore. Ahingi matamni thoibana tumlingai yumjao adugi mamang thong adu dong thilaklami. Thoibadu tumlambadagi khangboy lakboy makeup khangthok tholaktuna haugalai aduga asumna hairai. Kanano thong thilibadubo? Thong thiliba adu kanano karino amata khumlakte. Thoibana thongdu hangdoklaga yengba matamdadi kanasu leiramkhide. Thoiba karino haina khanjai. Thongdo amuk lonsilaga phamungda hek kage tawbaga thongdo amuk dong thilai. Thoibadu kirambadagi sauningba adum pharoklami. Thong adu safu kanna hangtoktuna ahauba khonjelda hairaklammi. Kanano haibne aibu ngalaitan wahali bakarigino kari pendab leirage. Thoibadu laurambadagi tumin chap lepki. Mamangda leiriba phibam chadraba nupi adu langleni haiba khanglakhi.
Langlena kaptuna asumna harai. Sir, aibu dabariga amukta thengnahanbiyo. Aduga ai noina chatlo haibado ai chasakhige. Aibu dabariga amda thengnahanbiyo. Langlendu wahai khara du hairamlaga asum asum lakthoki. Thoibasu makeup khangthok thoklaklami. Thoibagi wakhalda Langlenga parigadu amuktang oirabasu thengnahalage khanki. Mathangi numitni ibohanna tawduna thangnabagi khul amadagi ahaiba maiba ama kaurure. Aduga lai khoramnabagi pochai potlam langsinba haure. Lai khoramba adudi numidangda khoramsi hainare. Thoibana paribusu lawbirure. Numidangi matamni maibana machinda laison khara solaga Langlengi thawaibu kauri. Langlen su maibagi mamangda leplare. Langlen na akoibadu yenglakpada pari leibadu ure. Langlen du mamitta mapi sinthaduna parida piroinaba mityenga loinana yengjai. Adum tawringai maiba aduna asumna hairaklammi. Hey, mingam da bathawai. Nangi charam dai mikup asida. Nangi apama kari nunni jahoro. Aibu dabari amukta di unahanbiyo. Oza maiba. Sar thoibadaso. Aina hainingba wa khara laye. Amukta uhanbiyo. Ngasaidagi ngangnariba singdu thoiba hoinadi amata uba natte. Maiba mathantana ubani. Maiba aduna machinda laison tinson khara solaga Langlendu thoiba hoida uhalli. Langlendu parigi manakta changlaklaga kaptuna hairai. Dabari ai nangbu nungsiye. Hantaki mapongsida nanga aiga thongnau haina tamlamdre. Mathagi mapok haibado leiramlabadi ai nangbu ngaiduna leiramge. Langlen, nang na ibu nusi hairamlaga karigi aigi naktagi lapna satkhibano. Langlen, ai nang yaudana hingba ngamloye. Aigi naktagi lapna satkiba yaroye. Langlendu hik hik launa kaptuna hairai. Dabari ai nangbu nongmata kaukhiba leitiye. Ai nangi wakal khankidaba numitsu yaukidiye. Dabari ai sunang munungsiye. Da thoibadasu aina matam khara yachakre. Da thoiba ai bu ngakpiyuko. Da thoibagi matengna ai bu lairamlenda chatpa phanghanbidawre. Asum tauna Langlengi aroiba mikup yaurakli. Langlena pari amadi thoiba makhoyanibu pena yengjaduna asum asum mami samki. Pari amadi thoibasu ningamdana kaphawi. Asumna ahing ama hariba wari asi matang asida loishinjari. Soi khilan khiba yaurabasu viewers kodingmakna ngakpinaba haijari.